Lakhipuronline puthokchaba January gi tang 8 nongmaijing numit ki Khomjinba Pao tabirasi. Ahanbada maroiba Pao numit nini chupna pangthokiba Manipuri People's Front MPF ki ahanba chahigi meefam loinana Assam gi CSO singi oiba conference Guwahati da loisinkhre. Barak Museum Hall Bantarapur da GRAMALOK pangthokre. Assam Police ki thabak lawbaga mari leinana silangba coaching class ngarang dagi hawdokre. Manipur yaona Rajya manga ki Vidhan Sabha meekhal ki matam laukthokre. Jiribam dagi agartala chingadaba passenger train janasatabdi express hawdokre. Niyom kaina purakpa yungang sing paumi sing mamangda mai thakhre amasung Assam da meeoi lising amaga chani ge yang mari gi masada covid ki anouba case thenglakre. Positive oibagi chang chada 3.8 hengatkre. Haujik mapungoiba Pao tabirasi. Numit nini chupna pangthokiba Manipuri People's Front MPF ki ahanba chahigi meefam ga loinana Assam gi CSO singi oiba conference Guwahati da loisinkhre. January gi tang manga ahanba numit ki thoram DBN Seminar Hall Srimanta Shankardev Kalakshetra Panjabari Guwahati da pangthoki. Numit asigi ayuk ki session da MPF ki state asigi district kaya dagi lakhiba miyut singa loinana loop ki sangvidhan pass tawki loinana maroiba warep kaya su lawki. Loop ki President Yangkhom Upendra na meefam mapo iduna pangthokiba ahanba numit ki meefam da Loop ki Vice President Singh GK Leisungbam Dr. Posamam Rajbihari Thangjam Manilal amadi Ayekpam Kunjamhon Daisapam ki. Assam gi CSO singi oiba meet asida Dr. Purisabam Biramani na wangang loi oiki. Advisor Thokjom Ngaubanau hawdok parol piki. Secretary General Leisungbam Ingang amana thorom gi anchor oiki. Numidasi ki thorom da All Assam Manipuri Students Union Amsugi President Ngasepam Sanahal amadi General Secretary Kabrabam Bikramjit. World Meetai Council WMC gi Assam State President Yumnam Nabakishore. United Manipuri Association Assam Umagi Advisor Singh Kokpin gi Saikhom Kamla Kanta Maifa gi President Thangjam Projen. United Club Organization Lakhipur gi Khaidam Kanta. All Assam Manipuri Youth Front ki Jiaur Rahman. All Assam Manipuri Maira Paibi Apun Balup ki Thangjam Ongbi Imasana Thoi. All Assam Manipuri Maira Paibi Coordination Committee ki President Konjengbam Ongbi Aruna. All Manipuri Muslim Maira Paibi Sangstha gi Paigedagi Jubeda Begum MPF ki Maigedagi Yangkhom Upendra amadi GK Leisungbam Manipuri Literary and Cultural Forum ki Maigedagi Ayekpam Kunjamhona chingba mioi singna magi loop sing gi oiba wakat sing thangan rakhi amadi loop sing amata oina changsin minaba gi warep sulauki hairi. Numidasigi meefam na amato oina Manipuri Autonomous Council tanba Manipuri loan bu Barak Tampak ki official loan ohenba amadi Assam ki Manipuri sing ST plane da chalhanba haiba wakat sing jetnaba yaudana punna memorandum amada khudiak pinaki. Numidini chumna pangthokiba Manipuri People's Front MPF ki ahanba chahigi meefam goloinana Assam ki CSO singi oiba conference ki aroiba numit ki thoram January ki tang 3 ta Sri Madhav Dev Auditorium Guwahati da pangthoki. Ayukta Yangkhom Upendra President MPF na meefamapu Dr. Ngangom Joy Kumar Retired Central Sil Board na Chief Guest amadi Dr. KH Somorendra Director ICM na Guest of Honor oiduna ayuk ke session pangthoki. Numidasigi nungtul gi open session da Assam gi WPT amadi Mahimasing gi Mantri Dr. Ranos Beguna Chief Guest amadi Loop ki President Yangkhom Upendra na preside tawki. Dr. Ranos Pegubu MPF ki member sing na taram na ukpagalunana chaklin chaminaraba matungda Fazaraba pungcholom ama midyang taminaki. Thoramda Colonel Retired BK Singh amasung Jila Parishad Hojai gi Chairperson Huirem Romabala Devina Guest of Honor Singh oiki. MPF ki Vice President GK Leisungbamna taram na ukpagi warol piki. Manipuri Autonomous Council semba Manipuri loan bu Barak Tampak ta official loan ohenba amadi Assam gi Manipuri sing ST plane da chalhanba haiba wakat sing jawba memorandum ama Mantri Dr. Ranos Pegu gi maphamda CSO sing gi maige dagi pisin ki loinana MPF ki maige dagi atopa wakat sing Guwahati da Manipuri Cultural Complex ama saba amasung MDC da Manipuri Muslim gi mihut masing hengalan ba haiba wakat sing jawba memorandum amasu Mantri gi maphamda pisin ki hairi. Wakat sing asigi matangda Dr. Ranos Peguna Chief Minister ga tanaduna honaba yaba honagani haibagi thajaba piramki aduga Guwahati da Manipuri Cultural Complex ama sabagi matangda di mahakna lam hana thaurang tobiu lam gi thaurang lairabadi chaliba sahi asida sagatpa hoba yai haibagi achetpa thajaba piramki. MPF ki Central Committee gi maige dagi pasanta maisnamna thagat wahi piki. Saisakba K. Nobin Singh Imphala Masung
Tampa Ben Hozai gi maigedagi jagoi isei amadi nat ki thoram pangthoki. Assam Police ki Sub Inspector amasung Constable Post singi thabak thabagi mateng oinanabagi damak oja amasung ahlaman singna sinlangduna coaching class ama January gi tang 9 ngarang thangjanamit Kuno High School Fulertolda Haudokre punna mahiroi chamaga kunthra mangaromna registration form submit tawduna coaching class asi yauki. Coaching class asi haudokpagi thoromda Arambam Nandababu, E Tarun Kumar, PH Manidhon, O Biramani, L Robindro, H Manigopal, S Tarun Kumar, RK Chalamba, Asangbam Sopon, K Santi Kumar amasung S Robindro na chingba Ahlaman Singh amadi Oja Singh na saruyaki. Sahitya Academy gi Luching Makhada Barak Museum and Library Bantarapur amadi Sundari Gram Panchayat Sonai Kasarga kusamnaduna Barak Museum Hall Bantarapur da ngarang nungtil pung amatabada GRAMALOK thoram jinglemna pangthokre. Manipuri Language Advisory Board Sahitya Academy New Delhi gi member Thokcham Bishwanath na wahodok pikibagaloinana thoromasigi horakpada mapan Manipur gi laioi kraba aiba AB singi mafamda minute amatumin na leiduna awapa phangdokhi. Thoromasida Thokcham Bishwanath, Naurem Vidyasagar, Laisram Bimol, Naurem Chunilal, H Bimol, Dr. H Rasmanina Daiski Leiting Oibiki. GRAMALOK Thoromasida Kabir Singh Mathang Sidna, Sinham Menjor Singh, Kangabam Osinin Kumar, N.K. Haurongbam, K. Diken Singh, Haubam Debasis Amasung Salam Chandramohan Loinana, Atei Kabi Kayanasu Saireng Pathoki. Loisilakpada Nat Kyoibe Thoram Supangthoki. Manipur jauna lebak asiki rajya manga Goa, Punjab, Uttar Pradesh amasung Uttarakhand gi meekhal gi matam lauthokre. Manipur gi oina February gi tang 23 amasung March gi tang 3 da vote thadanaragani. State manga maki vote masing thibana March gi tang 10 da pangthokani. Meekhal ga mari lainana candidate singna yum da chatuna vote khombada mi manga dagi henba yaroi haibaga loinana January gi tang 10 manga phawbada road show bike rally na chingba Meekhal commission na thingba thamkhre. Jiribam jauna ukrul Senapati Tamenglong amasung Chandel da ani suba phase da March kitang 3 da meekhal pangthokani. North East Frontier Railway na Jiribam dagi agartala yaona chengadaba passenger train janasatabdi express haunabi matung ina Union Railway Minister Oseni Vaishnav yauna Manipur gi Chief Minister N Biren Singh amadi Tripura gi Chief Minister Biplop Kumar Dev na Jiribam Railway Station dagi virtual gi kuthang da lamthakre. Ngarang haudokiba passenger train Janasatabdi Express asi Jiribam dagi Assam gi Arunachal, Bantarapur, New Karimganj aduga Tripura gi Dharmanagar amadi Ambasa train station sing phauduna Agartala phawbada kilometer 4 sangba lambi asi pung 3 changani. Ticket ki mamal lupa 750 oigani hairi. Jayol amada ahumlak haibadi ningthau-kaba yumsakaisha amadi irai numit khaktada train asi chengani hairi. Agartala dagi nungthil gi pung 2 da tharaklaga Jiribam da numidang gi pung 9 da thunglagani aduga Jiribam dagi nungthil gi pung 2 da tharakpa aduna Agartala da numidang gi pung 9 da thunglugani. Passenger train asi hayeng January gi tang 10 dagi service hauragani hairi. Ngarang Jiribam railway station dagi passenger train Janasatabdi Express haudokpagi thoromaduda Jiribam gi DC W Malemganba Chenglai IAS SP Jiribam KSH Rabi Kumar Singh IPS amadi atai railway gi official singsu sarujaki. Manipur asi dry state ama oibana maram oiraga niyom kaina purakpa yamlaba beer amadi yungang sing Jiribam District Police na phagat kiba yu singadu excise substation Jiribam da sinaraba matungda ngarang nungthil gular tholda leiba excise substation da Jiribam District ki SP yauna amadi excise department commissioner gi ayaba lauraba matungda under section 69 of Manipur Liquor Prohibition Act 1991 gi makhada yu singadu paumi singi mamang ta mai thaduna mangan khre haina Jiri News Network tagi phangma paw amada hairi. Mai thaduna mangan khraba yu singadu lupa lakh 63,50 ga chamaga 63 kini hairi. Mai thaba duda kada gi member singsu sarugya ki hairi. Yu mai thaba ga mari lainana Jiribam Station Excise ki OC in charge RK Rakesh na haikibada Jiribam gi gular tholda leiba excise substation compound asida Jiribam Police na phagalaba beer amadi yungang sing asi Jiribam gi excise department ta sinaraba matung excise department ki commissioner gi ayaba lauraba matungda amadi SP Jiribam yauna miyam mangda mai thadokre haina phongdokhi. Singasi excise commissioner gi ayaba laujaraga
Jiribam SP masama yauraga asi kogi Jiribam station gulab kandi kogi campus sida asi mai haja Assam da haukiba pungkun marida meeoi lising amaga chaniga yangkai marigi masada COVID positive oiba thangnakre ngarang laichara sina meeoi ani laikidabaga loinana sikhibagi apunba masing lising taruk chamaga marifu sukre parakpagi chang chada marfu 38.08 ni Manipur gi haksel loising thokpa paw matungina meeoi 33 ki masada ngarang COVID-19 positive oiba thangnaki laina asina ngarang meeoi ama sikhibaga loinana sikhibagi masing lising ani ga sumna tara sukre Positive oibagi chang chada 3.amani aduga pharakpagi changna chada 39.09 oiri Aroibada maroiba paw amukhanna Numit nini chupna pangthokiba Manipuri People's Front MPF ki ahanba chahigi meefam loinana Assam gi CSO singi oiba conference Guwahati da loisinkhre Barak Museum Hall Bantarapur da GRAMALOK pangthokre Assam Police ki thabak lawbaga mari leinana silangba coaching class ngarang dagi haudokre Manipur jauna rajya manga gi Vidhan Sabha meekhal ki matam laukthokre Jiribam dagi agartala chingadaba passenger train janasatabdi express haudokre niyom kaina purakpa yungang sing paumi sing mamang da mai thakhre amasung Assam da meeoi lising amaga chani ge yangkai mari gi masada covid ki anouba case thenglakre positive oibagi chang chada 3.8 da hengatkre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare